Online Manipuri Nungthilgi Pauming, Tabriba Pumnamang Puthoi Shamna Kurumjari, Ahanbada, Maru. Data Torbungda Kuki Signal CRPF Bunker Thukhaikhre. Makhatar Pub did a city Iramdam E Pau de Gilokocherake, Torbungda Kuki Signal CRPF Ki Bunker Thukhaikhre Bamatung the Lambi Semkre. Makhatar Pub did a city Kangai Paki Kolau de Gilokocherake, Kuki film director, release producer, Amamaram Chatlu Dabagi, Fudat Kre, Maming Napu Letang Dongel, Haujigna Sisipu District Manipur Hospital the lady. Makhatar Pub data, Lakin Tabida Nongmay Amadi Megjin Laki Vagi Hodoka Marie Lenana, Police personnel Marie Amadi Mio Ama remand Thukhaikhre. Segmai Police Station Manung Chana Laiba Lakin Tabi area Dagi Sakang the Mio Karana Rifles of Home Kapayariba Maru Marfu Yoba, Megjin Marie Laki Hodoka Marie Lenana, Police personnel Marie Amadi Atoba Mio Amapuna Mio Manga Manipur Police na Fagat Khayari. Police na Faraba Police personnel Marie Adudi, Maisnam Krishna Das. Yankai Taret, Maibam Sanjit Singh, Kuntra Gamari, Longjam Zayenda Singh, Yankai Ganitoy, Oinam Banti Singh, Kuntra Amadi, Atoba Mio Aduna, Mainam Bomcha, Nifuga Manga Kawi Hari, Makataba investigation Chathanaba, Mio Manga Police Custody, the Numitara Nigiriman Lautaragani Hari. Data 80 Unit 20 na konba mafam da petrol amadi LPG mamal wang na yonbe yaroi Arambay Tengol Unit 20 na koliba jaga haibadi Lilong Chajing Manipur University ki manungda ka henba mongda mamal wang na dukan amadi street vendors sing na black da petrol amadi LPG yolamba thengnarabadi maduda tholakpa khudingmak masana yana lawjagadabani haina Arambay Tengol Unit 20 ki control room na thadorok pachero amana khangalagli makha tarakpa update da Janims Security Department gi oina thaba kaukiba laite Social media platform ama oriba WhatsApp ama di Facebook da Jain Institute of Medical Science Janims Hospital asigi security director in charge ni haijaba yai phaba maimom no chatliba tha asigi kuntaruk da security department ki personnel lawbagi advertisement ama tholiba se aranba infam yaudaba pauni Jain Institute of Medical Science Janims asiguma security department amadi advertisement tawkiba laite haina Jain Institute of Medical Science director Professor L. Usarani Debi na kuyek piduna thadrok pacherol amana khangalagli. Makha tarak update khulngak pasing na sijinaba nongmay taramathoy Manipur Police Commando na lakhotkre. Lamnai Kendra Manung Channel Labor Sector Awang Laikai da Khulngak pa Khunja Sing na sijinaba khulai sing Manipur Police Commando Kangbu ama laktuna phagat khibaga loinana Khulngak pa miyoi ama sufaduna punaba hotnabadagi Laikai miyam tholaktuna Khulngak pa miyoi adu police ki makhutagi mulhauki hairi. Thogdo asing asi ayupung taramathoy makhairom tarakpa duaida thokibani Police Commando Kangbu aduna Khulngak pa sing na sijinaba nongmai taramathoy phagalaba matung khonglai thuna mafam adu thadoktuna chatki hairi. Khoisang naraba Khunja Sing na sector outpost ta thomjinduna fakhiba khulai sing adu khusin narakna bahaiduna Changsinki, Maduda Police Amadi Khunja Sing Anigi Marakta Mungnarakpadagi Police na tear gas Amadi blank fair fawbo tawduna miyam adu tan khai ki haina pawsina makadari.